ꯑꯐꯕ ꯑꯌꯨꯛ ꯑꯣꯏꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯉꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯃꯗꯤ ꯇꯧꯔꯨ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯁꯦꯝꯕꯤꯕ ꯇꯪꯁꯤꯟꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯍꯥꯏꯗꯨꯅ ꯇꯪꯁꯤꯟꯕ ꯃꯄꯨꯒꯤ ꯈꯨꯌꯥꯀꯥꯗ ꯅꯤꯖꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯅꯨꯡꯁꯤꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤ ꯃꯌꯥꯝꯗ ꯄꯤꯖꯔꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯦ ꯉꯁꯤꯗꯤ ꯃꯌꯥꯝꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯌꯥꯝꯕꯅ ꯆꯤꯟꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯆꯩꯔꯥꯎꯕꯒꯤ ꯀꯔꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯁꯤꯟ ꯈꯣꯠꯆꯟꯕꯗ ꯃꯇꯝꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯁꯨ ꯊꯕꯛ ꯆꯤꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯩ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯀꯩꯀꯩ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯆꯦꯟꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯍꯥꯏꯇꯥꯔꯦ ꯁꯤꯕꯨꯛꯇꯪ ꯑꯣꯏꯅ ꯆꯦꯟꯖꯔꯦ ꯁꯥꯖꯦꯜ ꯁꯨꯝ ꯈꯔ ꯇꯧꯃꯤꯟꯅꯁꯤ One, 2, 3, 4, 5, 6, 7, 8, 9, 10. 1, 3, 4, 7, 8. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1,
2, 3, 4, 5, 6, 7, 8, 9, 10. Here we go. Oh, good morning. Thagatsari. Lakpiba khudimokpu welcome. Mayam puna akhoi puna hachang phana leiminase. Ngasise ꯆꯩꯔꯥꯎꯕꯁꯨ ꯑꯣꯏꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯐꯕ ꯇꯧꯗ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯇꯪꯁꯤꯡ ꯄꯨꯟꯅ ꯄꯤꯅꯕꯤꯔꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯒꯦ. ꯔꯦꯕꯤꯀꯥ ꯀꯥꯡꯖꯧ ꯊꯥꯒꯠꯆꯔꯤ ꯂꯥꯛꯄꯤꯕꯀꯣ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯉꯁꯤ ꯔꯦꯕꯤꯀꯥ ꯍꯣꯏꯒꯤꯗꯤ ꯉꯁꯤ ꯆꯩꯔꯥꯎꯕꯤꯕ꯭ꯔꯣ? One, two, three, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. Two, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10. 1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 19, 20, 21, 22, 23, 24, 25, 26, 27, 28, 29, 30. Good morning, everyone. Good morning and welcome.
1, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16. Ah. Ah. One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 25, 26, 27, 28, 9. Ah. Yum he. That's it. Ngꯁꯤꯗꯤ ꯂꯥꯏꯐꯁꯦ ꯃꯤ ꯌꯥꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯆꯩꯔꯥꯎꯕ ꯂꯩꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯔꯝꯈꯤꯅꯤ ꯉꯁꯤ ꯆꯩꯔꯥꯎꯕ ꯀꯥꯡꯕꯨ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯆꯩꯔꯥꯎꯕꯤꯕ ꯌꯥꯎꯕꯈꯩꯗꯤ ꯉꯁꯤ ꯊꯕꯛ ꯆꯤꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯗꯤ ꯂꯥꯏꯒꯤ ꯀꯩꯀꯩ ꯑꯣꯏꯗꯣꯏꯅꯤꯅ ꯂꯥꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯀꯩꯀꯩ ꯇꯧꯕꯗ ꯈꯔ ꯉꯁꯤꯗꯤ ꯆꯤꯜꯂꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯏꯐ ꯆꯥꯔꯠꯇ ꯂꯥꯛꯄꯤꯕ ꯃꯤꯁꯦ ꯌꯥꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯉꯁꯤꯗꯤ ꯂꯥꯏ ꯅꯨꯃꯤꯠꯅꯤꯅ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯆꯔꯤ ꯅꯣꯡꯃꯒꯤ ꯑꯩꯁꯨ ꯁꯤ ꯍꯜꯂꯒ ꯇꯧꯕ ꯌꯥꯎꯖꯔꯨꯒꯗꯧꯔꯤꯅꯤ ꯁꯨꯝ ꯃꯌꯥꯝꯒ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯂꯝꯖꯦꯟ ꯆꯦꯟꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯆꯦꯟꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯁꯨꯝ ꯆꯦꯟꯅꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯆꯦꯟꯕꯗꯣ ꯑꯗꯨꯒꯤ ꯐꯩꯌꯦꯅ ꯈꯟꯖꯕꯗꯨꯒꯤ ꯑꯩ ꯆꯦꯟꯖꯔꯛꯏꯅꯤ ꯊꯥꯒꯠꯆꯔꯤ One, 2, 3, 4, 5, 6, 7, 8, 9, 10, 11, 12, 13, 14, 15, 16, 17, 18, 19, 20, 21, 22, 23, 24, 5, 6, 7, 8, 9, 10.
ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯍꯟꯅꯕ ꯇꯧꯔꯁꯦ. ꯍꯟꯅꯕ ꯇꯧꯔꯁꯦ. ꯃꯌꯥꯝ ꯃꯈꯣꯏꯁꯤꯗ ꯁ꯭ꯇꯣꯔ ꯔꯨꯝ ꯑꯃ ꯂꯩ. ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝꯁ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛ ꯁꯤꯒꯤ ꯁ꯭ꯇꯣꯔ ꯇꯧꯐꯝ ꯒꯣꯗꯥꯎꯟ ꯍꯥꯏꯇꯥꯔꯦꯀꯣ. ꯁꯤꯁꯦ ꯂꯣꯏꯅ ꯂꯩ. ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝ ꯂꯣꯏ ꯐꯪꯉꯦ. ꯕꯦꯛꯇꯅꯤꯗ ꯌꯥꯝ ꯆꯥꯎꯕ ꯃꯐꯝ ꯑꯃꯅꯤ. ꯎꯠꯆꯔꯛꯀꯦ. ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯎ ꯊꯨꯝ ꯃꯗꯒꯤ ꯉꯥꯔꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯆꯤꯅꯤ ꯀꯦꯟꯗꯜ ꯙꯨꯞ ꯑꯗꯒꯤ ꯁꯔꯞꯀꯤ ꯃꯈꯜꯁꯤꯡ ꯑꯗꯒꯤ ꯑꯆꯥꯄꯣꯠꯇꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠ ꯀꯩꯀꯥ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯣꯏ ꯐꯪꯉꯦ. ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯅ ꯋꯥꯛꯀꯤꯡ ꯆꯦꯟꯖꯔꯤꯕ ꯂꯝꯕꯤꯁꯦ. ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯑꯁꯣꯝꯗꯒꯤ ꯂꯥꯛꯄꯗꯕꯨꯗꯤ ꯅꯛꯄ. ꯁꯤꯗꯒꯤ ꯑꯩꯅ ꯋꯥꯛꯀꯤꯡ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗꯗꯤ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯔꯣꯝꯗꯨꯒ ꯑꯩꯅ ꯂꯥꯛꯏꯁꯤ ꯈꯤꯇꯪꯗꯤ ꯁꯥꯡꯉꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯐꯖꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯆꯠꯔꯛꯄꯒꯤ ꯇꯥꯟꯖꯥ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯨꯁꯨ ꯂꯧꯖꯒꯦ. ꯉꯁꯤꯗꯤ ꯅꯨꯡꯁꯥꯍꯦ. ꯅꯨꯡꯁꯥ ꯐꯖꯅ ꯊꯣꯛꯑꯦ. ꯃꯃꯥꯡꯗꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛꯁꯦ ꯉꯥꯏꯍꯥꯛꯇꯤ ꯅꯣꯡ ꯆꯨꯕꯅꯦ. ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯀꯣ. ꯆꯩꯔꯥꯎꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯡꯁꯦ ꯅꯣꯡ ꯈꯔ ꯈꯔ ꯆꯨꯗꯣꯏꯅꯤ. ꯑꯗꯨ ꯒꯧꯔꯒꯤꯗꯣ ꯃꯥꯜꯂꯦ ꯆꯨꯕꯗꯣ. ꯑꯦ ꯕꯤ ꯃꯩꯇꯩ ꯒꯨꯗ ꯃꯣꯔꯅꯤꯡ ꯕ꯭ꯔꯣ. ꯒꯨꯗ ꯃꯣꯔꯅꯤꯡ. ꯑꯦꯕꯤꯕꯨꯁꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ. ꯇꯥꯟꯊꯣꯛꯆꯔꯤ ꯂꯥꯛꯄꯤꯕ. ꯑꯦꯕꯤ ꯆꯩꯔꯥꯎꯕꯤꯕ꯭ꯔꯣ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ? ꯗꯦꯕꯤꯀꯥꯅꯗꯤ ꯍꯋꯥꯏ ꯆꯥꯖꯗꯦ. ꯏꯁꯇꯣꯔ ꯔꯨꯝꯁꯤꯗ ꯂꯣꯏꯅ ꯐꯪꯉꯤꯀꯣ. ꯂꯣꯏꯅ ꯃꯈꯜ ꯂꯣꯏꯅ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝ ꯍꯥꯏꯁꯤꯅꯤ ꯁꯤꯗꯒꯤ ꯍꯦꯟꯕꯕꯨ ꯐꯪꯉꯤ. ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯂꯣꯏꯅ ꯃꯉꯣꯟꯗ ꯌꯥꯎꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯏꯁꯨ ꯀꯩꯅꯣ ꯕ꯭ꯔꯣ ꯑꯦꯕꯤ ꯁꯤꯂꯤꯌꯥꯗꯣ ꯆꯪꯉꯛꯇ꯭ꯔꯤ. ꯉꯁꯤ ꯆꯩꯔꯥꯎꯅꯕ ꯑꯣꯏꯕꯅꯤꯅꯀꯣ. ꯆꯩꯔꯥꯎꯕꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯨꯝꯅꯃꯛꯇ ꯄꯤꯖꯔꯤ. ꯃꯌꯥꯝ ꯑꯐꯕ ꯅꯨꯡꯉꯥꯏ ꯑꯐꯕ ꯇꯧ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯊꯕꯛ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯄꯤꯖꯔꯤ.
ꯁꯤꯂꯤꯌꯥꯗꯣ ꯃꯣꯏ ꯆꯩꯔꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯊꯕꯛ ꯆꯤꯜꯂꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯦ ꯁꯨꯕ ꯋꯥꯠꯂꯦ ꯃꯔꯝꯗꯤ ꯆꯩꯔꯥꯎꯕ ꯂꯩꯕꯁꯤꯅꯁꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯖꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄꯒꯤ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯁꯤꯒꯤꯁꯦꯀꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯖꯨꯝ ꯇꯧꯔꯒ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯁꯤꯒꯤꯁꯦ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠ ꯉꯥꯛꯇꯅꯤꯀꯣ ꯑꯥꯕꯧꯅꯤ ꯁꯥꯡꯅ ꯊꯥꯔꯖꯥꯠ ꯗ꯭ꯔꯦꯒꯣꯟ ꯐ꯭ꯔꯨꯏꯠꯁꯨ ꯌꯥꯝ ꯄꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯆꯦꯔꯪꯗꯒ ꯈꯣꯛꯑꯒ ꯆꯥꯕ ꯑꯃ ꯂꯩꯗꯅ ꯇꯤꯇꯦ ꯁꯥꯐꯝ ꯑꯗꯨꯒꯤꯗꯣ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯆꯥꯎꯕꯅꯤ ꯁꯤꯁꯦ ꯌꯥꯝ ꯄꯥꯟꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯆꯞꯄꯦ ꯋꯥꯔꯧꯕꯤꯔꯣꯏ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯍꯤꯟꯖꯥꯡ ꯍꯥꯎꯅꯤ ꯃꯊꯦꯟ ꯃꯊꯦꯟ ꯉꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯄꯀꯧꯕ ꯇꯔꯅꯅ ꯇꯔ 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 ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯔꯤ ꯑꯔꯤꯕ ꯑꯇꯣꯡꯕ ꯍꯥꯏꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯍꯤꯟꯖꯥꯡ ꯃꯊꯦꯟ ꯃꯊꯦꯟ ꯍꯩ ꯇꯧꯕꯇꯕꯨ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯜ ꯍꯥꯏꯇꯥꯔꯦ ꯃꯦꯔꯥꯃꯦꯁ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯁꯦ ꯑꯌꯥꯝꯕꯅ ꯃꯦꯔꯥꯃꯦꯁ ꯇꯧꯅꯕꯅꯤꯅ ꯉꯥ ꯀꯩꯀꯩ ꯊꯣꯡꯕꯗꯤ ꯌꯥꯎꯔꯝꯗꯧꯕ ꯃꯥꯟꯗꯦ ꯉꯁꯤꯁꯦ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯁꯛꯀꯦ ꯃꯌꯥꯝꯇꯣ ꯑꯩꯅ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯏꯁꯇꯣꯔ ꯔꯨꯝꯗꯣ ꯌꯧꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅꯤ ꯁꯤꯗ ꯁꯥꯡꯉꯨꯁꯦ ꯁꯤꯁꯤꯒ ꯁꯤꯒꯤ ꯏꯁꯇꯣꯟ ꯀꯦꯁꯇꯅꯦꯕꯀꯣ ꯁꯤꯁꯤꯒꯤ ꯃꯄꯨꯅꯦ ꯑꯅꯤꯁꯦ ꯃꯄꯨ ꯑꯝꯇꯅꯤ ꯁꯤꯁꯦ ꯏꯁꯇꯣꯟ ꯀ꯭ꯔꯦꯁꯔ ꯁꯤꯒꯤ ꯏꯁꯇꯣꯟ ꯀ꯭ꯔꯦꯁꯔ ꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯗꯨꯒ ꯁꯤꯁꯨ ꯃꯥꯒꯤꯅꯤ ꯁꯤꯗꯅꯦ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯂꯩꯕ ꯆꯪꯗꯣꯏꯁꯦ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯍꯣꯜꯁꯦꯜꯒꯤ ꯇꯧꯕꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯣꯜꯁꯦꯜ ꯅꯠꯇꯕ ꯗꯨꯀꯥꯟ ꯃꯆꯥ ꯃꯆꯥ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄ ꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯑꯌꯥꯝꯕ ꯂꯥꯛꯅꯩ ꯁꯥꯡꯈ꯭ꯔꯕ ꯃꯐꯝꯅꯤ ꯀꯌꯥꯝ ꯆꯥꯎꯔꯝꯒꯅꯤ ꯏꯁꯇꯣꯔꯁꯦ ꯃꯥꯏꯁꯦ ꯏꯁꯇꯣꯔ ꯔꯨꯝꯁꯦ ꯏꯪ ꯇꯞꯄꯕꯤ ꯅꯪꯒꯤ ꯅꯇꯧꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯃꯤꯠꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯃꯤꯠꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯂꯦꯟꯅꯒꯦ ꯃꯤꯠꯃꯥꯡꯗ ꯁꯨꯝꯍꯠꯄꯤ ꯅꯇꯧꯗꯣ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯩꯇꯒꯤ ꯑꯣꯏꯖꯒꯦ
Sumati Minoko Pukulingi Salam Ekro Yung Chingans Yamno Bible ko Hey Waga Dong Hangududi Nuaitre Kena Yam Nin Haitare Yin Naman Dudi Noyo Ko This Sudi Karnat Kundai chꯠꯄꯒꯤꯅꯦ ꯍꯥꯏꯔꯝꯃꯤꯗꯣ ꯇꯥꯗ꯭ꯔꯣ ꯃꯣꯏꯅ ꯊꯥꯎ ꯄꯨꯔꯛꯀꯅꯨ ꯊꯥꯎ ꯊꯤꯔꯣꯏꯅ I'm store I have it. Boy, you come do late. You can yam song like the song like the Saga Sigi Banganche Kizim Kai Gido Yaudabra Nangi Sipek to share Banganjik oh this is Wangjing the Egros 3 stores in Hanover Nico. So took money in the report. I'm late. What's I gonna have more than Makan sedikit kata lah. Sagal luar ba? Ay, exam ta tawbiyo. Mangan kejim khai mo ndiro. Beson kejim khai beson di padri male. Ondri ba. Ini kita ni kun. Sudah baga pikir masa dulu ba. Sudah baga. Tapi. Ta oh sisem ga pipiro. Adu beson do ondiro kejim khai. Tamoda phone tawraga Delhi ki thau baman ngarang ma ga di paw phongni haibani bako kano da Delhi ki ngarang kano hapato king hapato king ni ma bando sile Aduga hujiki kanu domuga hapiro sadaga to. pare mapa Tara pil dom. Aduga papor do. Dozen tang khai amaga pibiro. Papor. Papar.
ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯄꯤꯕꯤꯔꯣ ꯗꯔꯖꯟ ꯇꯪꯈꯥꯏ 1 2 3 4 ꯑꯗꯨꯒ ꯑꯁꯤꯒꯤ ꯊꯥꯎ ꯑꯉꯥꯡꯕꯁꯦ ꯑꯁꯤ ꯊꯥꯎꯁꯦ ꯑꯃꯒ ꯑꯗꯨꯒ ꯐꯣꯔꯆꯨꯟ ꯑꯆꯧꯕꯗꯣꯃꯒ ꯄꯤꯕꯤꯔꯣ ꯑꯗꯨꯗꯤ ꯑꯉꯥꯡꯕꯗꯗꯤ ꯃꯆꯥ ꯑꯣꯏꯕꯤꯔꯣꯕ ꯈ꯭ꯋꯥꯏ ꯃꯆꯥꯗꯣ ꯑꯗꯨꯗꯨꯒ ꯁꯤ ꯂꯩꯔꯦ ꯃꯪꯒꯜ ꯂꯩꯔꯦ ꯕꯦꯁꯣꯟ ꯂꯩꯔꯦ ꯑꯁꯤ ꯂꯩꯔꯦ ꯁꯤ ꯄꯥꯕꯤꯔꯣ ꯑꯣ ꯀꯩꯅꯣ ꯑꯂꯨ ꯍꯥꯏ ꯅꯤꯡꯁꯤꯡꯉꯦ ꯑꯂꯨ ꯀꯦꯖꯤ 2 ꯑꯃꯒ ꯑꯂꯨ ꯀꯦꯖꯤ 2 ꯑꯃꯒ ꯕꯦꯁꯣꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯃꯪꯒꯟ ꯀꯦꯖꯤ ꯃꯈꯥꯏ ꯊꯥꯎ ꯀꯤꯡ ꯑꯃ ꯆꯥꯝ ꯅꯤꯐꯨ ꯑꯁꯤꯒꯤ ꯊꯥꯎ ꯃꯆꯥ 30 ꯑꯃ ꯕꯦꯁꯄꯥꯄꯣꯔꯒꯤ ꯂꯨꯄꯥ 90 ꯑꯃ ꯁꯤꯗ ꯑꯂꯨ ꯀꯦꯖꯤ ꯑꯃ ꯑꯅꯤ ꯆꯍꯨꯝ ꯃꯉꯥ ꯑꯣꯟꯕꯤꯔꯣ ꯑꯂꯨꯗꯣ ꯄꯥꯔꯇꯤ ꯀꯅꯥꯏ ꯄꯣꯠꯅꯣ ꯑꯂꯨꯒꯤꯗꯣ ꯌꯥꯎꯔꯒꯅꯤꯀꯣ ꯁꯥꯔ ꯍꯧꯖꯤꯛꯀꯤꯗꯣ ꯁꯥꯒꯔ ꯆꯅꯥ ꯂꯩꯔꯤꯕ ꯃꯈꯟ ꯃꯈꯟꯅꯦ ꯃꯌꯥꯝꯁꯤ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯁꯦꯅ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯉꯁꯤꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯀꯩ ꯇꯧꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯂꯥꯏꯒꯤꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯂꯥꯛꯄꯁꯨ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤꯔꯅ ꯈꯟꯖꯔꯦ ꯆꯅꯥ ꯂꯩꯔꯤꯕ꯭ꯔꯣ ꯐꯥꯗ꯭ꯔꯤ ꯀꯦꯖꯤ ꯑꯅꯤ ꯍꯜꯂꯣ ꯍꯥꯎ ꯍꯥꯎ ꯀꯩꯅꯣꯗꯣ ꯆꯅꯥꯗꯣ ꯀꯌꯥ ꯄꯤꯔꯤꯒꯦ ꯀꯦꯖꯤꯗ ꯑꯗꯨꯗꯤ ꯀꯩꯅꯣ ꯀꯦꯖꯤ ꯃꯈꯥꯏ ꯑꯝꯇ ꯑꯣꯟꯕꯤꯔꯣ ꯁꯤꯠꯂꯁꯤꯔꯥ ꯑꯗꯨꯗꯤ ꯁꯤꯒꯤ 40 ꯑꯃꯔ ꯍꯥꯞꯇꯣꯏꯁꯦ ꯍꯥ 340 translate ꯑꯩꯁꯦ ꯃꯃꯟꯗꯣ ꯄꯥꯎ ꯃꯃꯜ 1,250 ꯃꯃꯟꯗꯨꯒꯤ ꯑꯕꯥꯁ ꯃꯥꯒꯗꯤ ꯃꯃꯟꯗꯨ ꯂꯧꯅ ꯅꯣꯏ ꯍꯌꯦꯡ ꯄꯨꯔ ꯃꯃꯟꯗꯨ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯕ ꯁꯥꯒꯔ ꯀꯥꯔꯇꯨꯟ ꯕꯣꯛꯁ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯑꯩ ꯄꯨꯂꯞ ꯍꯥꯞꯈꯤꯒꯦ ꯀꯥꯔꯇꯨꯟ
ꯃꯃꯟꯗꯨꯒꯤ ꯌꯥꯅꯤ ꯀꯣ ꯅꯪ ꯍꯥꯞ ꯐꯥꯠꯇꯕꯅꯤ ꯆꯅꯥ ꯌꯦꯟꯖꯦꯟ ꯍꯜꯂꯛꯄꯗ ꯆꯥꯅꯕ ꯄꯤꯛꯅꯕ ꯃꯨꯁꯔꯨꯝ ꯁꯨꯅ ꯐꯪꯉꯅꯤ ꯁꯤꯅꯤꯀꯣ ꯁꯂꯥꯝ ꯑꯦꯒ꯭ꯔꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯆꯩ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯁꯨꯅ ꯂꯩꯔꯕꯅꯤ ꯁꯨꯝ ꯑꯩꯁꯨ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯇꯣꯏꯅꯦ ꯃꯔꯝꯗꯤ ꯄꯣꯠ ꯆꯩꯁꯦ ꯌꯥꯎꯔꯝꯅꯤ ꯆꯦꯜꯂꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨ ꯁꯨꯝ ꯏꯁꯩ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯞꯄꯤ ꯅꯪꯒꯤ ꯅꯇꯧꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯇꯞꯆꯕꯤ ꯅꯪꯒꯤ ꯅꯇꯧꯅꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯃꯤꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯇꯧ ꯇꯝꯗ꯭ꯔꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯈꯨꯠꯁꯦꯝ ꯌꯥꯎꯗꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯂꯦꯅꯒꯦ ꯃꯤꯠꯃꯥꯡꯗ ꯁꯨꯝꯍꯠꯄꯤ ꯅꯇꯧꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯣꯏꯖꯒꯦ ꯑꯝꯇꯒꯤ ꯁꯨꯝꯍꯠꯄꯤ ꯃꯤꯅꯣꯛꯇꯣ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯆꯤꯡꯍꯤꯒꯤ ꯃꯅꯝꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯗ ꯅꯥꯞꯄꯗ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝꯗꯨꯁꯨ ꯏꯄꯛꯇ ꯄꯛꯆꯕꯅꯤꯗ ꯌꯦꯡꯂꯨ ꯈꯨꯗꯤꯡꯗ ꯄꯨꯛꯅꯤꯡ ꯏꯍꯨꯇ ꯍꯨꯈꯤꯗ ꯑꯇꯤꯌꯥ ꯈꯦꯛꯅ ꯄꯥꯏꯈꯤꯕ ꯎꯔꯣꯛ ꯄꯔꯦꯡ ꯄꯔꯦꯡꯗꯨꯁꯨ ꯐꯖꯕꯅꯤꯗ ꯑꯣ ꯆꯦꯡꯇꯛ ꯇꯧꯕꯤ ꯅꯪꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯈꯤꯕ ꯁꯅꯥꯕꯨꯜꯗꯨꯁꯨ ꯄꯛꯆꯕꯅꯤꯗ ꯅꯪꯒꯤ ꯆꯤꯡꯍꯤꯒꯤ ꯃꯅꯝꯗꯨꯁꯨ ꯅꯨꯡꯁꯤꯕꯅꯤꯗ ꯅꯥꯞꯄꯗ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝꯗꯨꯁꯨ ꯏꯄꯛꯇ ꯄꯛꯆꯕꯅꯤꯗ ꯊꯥꯒꯠꯆꯔꯤ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯂꯥꯛꯏ ꯑꯩꯁꯨ ꯋꯥꯛꯀꯤꯡ ꯆꯦꯟ ꯆꯦꯟꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯗ ꯁꯣ ꯔꯨꯝ ꯑꯃ ꯂꯩꯕ ꯑꯩ ꯆꯠꯅꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯂꯥꯏꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯤꯔꯣ ꯇꯥꯖꯨꯁꯦ
ꯗꯦꯕꯤꯀꯥꯅ 100% ꯃꯥꯔꯛ ꯄꯤꯕꯤꯔꯛꯑꯦ ꯑꯩꯒꯤ ꯏꯁꯩꯗ 100 ꯊꯥꯒꯠ ꯌꯥꯝ ꯐꯖꯩꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯏꯗꯣꯝ ꯂꯥꯛꯄ ꯄꯨꯟꯁꯤꯅꯤ ꯈꯨꯗꯨꯡꯁꯤꯡꯅ ꯂꯥꯛꯄꯅꯤ ꯏꯗꯣꯝ ꯍꯟꯕꯗꯤ ꯉꯝꯂꯣꯏ ꯍꯤꯡꯕꯗꯤ ꯉꯝꯂꯣꯏ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯈꯣꯡꯆꯠꯅꯤ ꯈꯣꯡꯆꯠ ꯈꯨꯗꯤꯡ ꯄꯨꯟꯁꯤꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯔꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯄꯨꯟꯁꯤ ꯀꯥꯎꯔꯦ ꯏꯁꯩꯗꯣ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟꯗ ꯍꯤꯡꯃꯤꯟꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ ꯅꯨꯡꯉꯥꯏꯕ ꯍꯤꯡꯃꯤꯟꯅꯒꯅꯤ ꯌꯦꯡꯗꯨꯅ ꯌꯨꯝꯅ ꯂꯩꯔꯅꯨ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯅꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯆꯣꯠꯂꯒ 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 ꯈꯣꯡ ꯆꯣꯠꯂꯒ 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 ꯆꯤꯟ ꯆꯣꯠꯂꯤ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕꯅꯤ ꯍꯛꯆꯥꯡꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯅ ꯃꯥꯡꯗ꯭ꯔꯤꯉꯩ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯍꯟꯁꯤ ꯃꯤꯡꯆꯠ ꯄꯨꯔꯧꯈꯤ ꯂꯝꯁꯤ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯑꯩꯅ ꯁꯤꯒꯤ ꯍꯣꯜꯁꯦꯜ ꯍꯥꯏꯒꯗꯧꯔꯥ ꯒꯣꯗꯥꯎꯟ ꯍꯥꯏꯒꯗꯧꯔꯥ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯄꯨꯔꯥ ꯄꯩꯔ ꯂꯩꯔꯦꯀꯣ ꯒ꯭ꯔꯣꯁꯔꯤꯒꯤ ꯑꯥꯏꯇꯦꯝ ꯑꯇꯩ ꯑꯇꯩ ꯄꯣꯠ ꯆꯩꯁꯤꯡ ꯂꯣꯏꯅ ꯑꯌꯥꯝꯕ ꯁꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯑꯍꯣꯡ ꯑꯆꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠ ꯆꯩ ꯃꯈꯜ ꯁꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯤꯗ ꯍꯣꯜꯁꯦꯜ ꯃꯃꯜꯗ ꯊꯥꯕꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯗꯨꯀꯥꯟꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯣꯜꯁꯦꯜ ꯃꯃꯜꯗ ꯑꯗꯨꯃꯥꯏꯅ ꯂꯧꯔꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯐꯪꯉꯕꯅꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯑꯗꯨ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯨ ꯄꯥꯎꯖꯦꯜ ꯄꯤꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯕ ꯂꯥꯏꯚꯁꯤꯕꯨ ꯃꯌꯥꯝꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯤꯒꯅꯨ ꯅꯦꯚꯔ ꯏꯁꯇꯣꯞ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕꯗ ꯂꯦꯞꯄꯤꯒꯅꯨ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯂꯥꯏꯚꯄꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ everyone love you ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯎꯅꯔꯁꯤ see you tomorrow morning ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯄꯨꯡ 7:30 ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ
ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯤꯁꯤꯡꯁꯦ ꯁꯨꯅ ꯎꯔꯝꯃꯒ ꯉꯁꯤ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯨꯝ ꯎꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯂꯥꯏ ꯅꯨꯃꯤꯠꯅꯤ ꯇꯧꯗ ꯌꯥꯗꯦ ꯊꯕꯛ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯇꯧꯗ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ let's stop for today. Bye bye.